Maitai Pangal Welfare Organization ki Joint Secretary oina 𝗪𝗛𝗢 𝗧𝗛𝗢 MMWO gi advisor 𝗧𝗛𝗪 ꯊꯕꯛꯇꯒꯤ ꯄꯣꯊꯥꯖꯔꯒꯦ ꯍꯥꯏꯅ resign ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯃꯁꯥꯒꯤ ꯈꯨꯠꯌꯦꯛ ꯌꯥꯎꯔꯒ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯑꯗꯤꯜꯅ ꯑꯦꯁꯣꯁꯤꯌꯦꯁꯟ gi ꯃꯇꯝ ꯁꯥꯡꯅ Joint Secretary gi ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯒꯥꯏ ꯄꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯒꯤ resign ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯨꯞ ꯑꯁꯤꯒ ꯃꯍꯥꯛꯀ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯀꯦꯑꯩꯆ ꯆꯦꯔꯣꯜ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ Maitai Pangal Welfare Organization ki Joint Secretary oina 𝗪𝗛𝗢 𝗧𝗛𝗪 MMWO gi advisor 𝗧𝗛𝗪 ꯊꯕꯛꯇꯒꯤ ꯄꯣꯊꯥꯖꯔꯒꯦ ꯍꯥꯏꯅ resign ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯃꯁꯥꯒꯤ ꯈꯨꯠꯌꯦꯛ ꯌꯥꯎꯔꯒ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯑꯗꯤꯜꯅ ꯑꯦꯁꯣꯁꯤꯌꯦꯁꯟ gi ꯃꯇꯝ ꯁꯥꯡꯅ Joint Secretary gi ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯒꯥꯏ ꯄꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯒꯤ resign ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯨꯞ ꯑꯁꯤꯒ ꯃꯍꯥꯛꯀ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯀꯦꯑꯩꯆ ꯆꯦꯔꯣꯜ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ